mayamga punchan ningai aguki singa punchan ningai khot ningai piece ki wari sanai moi ga punchan ningai ki piece to side amada thamkhraga noi masem punchan ma ngamdri ba ko mi gi di tokro noi masem punchan ma ngambra sine ba ngamde akhoi naga sing akhoi indigenous atokpadi mayam bane haire ko ima gi mari mata sine hena nungshibne mapa gi mari mata da gi hena ima gi mari mata si hena nungshibne hojik lamdam asida akhoi naga sing di phongna meitei noi ngonda akhoi mi chang chang basu akhoi noi gi damak lepe haina chang ba ngam naga ma shu tholakte ai shu uwe manung da noi chana ba ngakta ne adu uri ba masai da noi gi damak ta lepi ri ba meitei pangal akhoi ningol ma chane ne lepi ri ba meitei pangal sing phau bu du noi si khonchen ma ngamde ba hai chi bi ba moina work for amendment bill thokpa matam da rally chatpa matam da noi na kari hai as bangladesh ma le adu ma le mali ba du moina maninga man bra hai bane da meitei ning thau du na adu ngai gi ning thau du na mai macha ma chu nupi akhoi gi meitei ningol sing du moina pi hi ba na tro meitei ningol sing du na akhoi muslim macha du yum palege na chapana tena ning thau du gi ya thang ne chatlam macha ma shu dhara myam du poklak pang hak tang ne adu on da kari gi noi hai thi bra have ne da moi di phong na noi gi damak le pa na tro hoi noi na khale bangladesh te gi immigrant oi ba adu adai adu budi matam lakni adu hujik se adu gi matam ra hai bane da hojik adu thigat pa gi matam na te hojik se khoi mi chang khom ma matam ne ai gi mi se kadai da lege he na mi chang khom ma matam ne have ne da noi gi damak phong ne le pi ba meitei pangal khoi meitei ni ngol gi macha ne ko meitei ni ngol gi macha ne ko hai ba mi phau noi hai thi ba ai khoi di mapa gi mi ne ba noi khoi di khoi ye mane khoi noi on da thaja ba si kadai da thaja ba thamgra hai bane da aseng ba history khange her di go hanubi gi manak ta phamo history le ne du da mapa mapu gi manak ta ne toi na phamo history da mam tholak pane history aseng ba da du ne thanda ki lan si da yamna nungai ba wakhal nungai ba ma le ba si kari no ha kan da hanna khoi gi yek shalai khangam da ba sine indigenous ne khangam da ba asina asi gi loop ne khangam da ba sine si jati ne khangam da se si lan sina maram oiraga akhoi khangkhre ba adugumba khallagadi wakhal yam nungaye lan gi waraga lan tawbu nungaye habnate ko noina lambi thirak noina indigenous ne asina natte habi gi wakhal lona ma noi wakhal da phawrak hanba se asigi da maktadi lan si ishorna lakhan mani pachi manaw masa khangna rashnu heina lakhan mani hena khalle pandav ki manga khaktang duna lan du ngamme ba kari gi no moi gi da krishna haban nu leye ba krishna se noi gi mi leite pukam pangan ba leite haraga sho noi gi da mak shu amma lakani habne da karna phawbu du mayam bane ba pokmina ye khangdab da akon ba da khang shu karna du na machin manaw do hat khide ba man hat pangam bu du adu gi nungi oi ba artha du noi shu khangbiyo ba shu khat ha loi noi gi ma ka thokhi bu shu yaye adu gi value du khangbiyo ha ba adu de gi content creators in da kari tawrani akhoi na wa mangang masi politics ki type ta ma shin no congress te gi ngang khre bjp te akhoi ne sida public ta ngang masi election khombi type ta mu gi thok pi ba wa jajat ibi wan da lal ho ba lan tawri ba manipur si bu mayok nari ba sing di Burma manung sinda mayok naraga shi khre tar di Facebook ta akhoi gi oja joy kumar gi isai cha logo haina photo thagat piraga yai phare rest in peace hai biye moina ada Burma da wa bu tampak ta leri ba akhoi sina di ubra hai bane da ubi pham thoe lana seng bu a manung da ne tawri se Burma da leba mi yang wa bane meitei oishno naga oishno Burma da leraga lan mayok minari se aseng ma lan do du ne ning tamba phange Manipur se mayam digi mip kha pon haloige hairati akhoi na chawre have si khanbi da ba akhoi se mi gi makha da le ko leader have si ti mi khon ga dobni ko habi wakhal lon da leiraga akhoi myam si khonjan biyo asi ma na hairaga akhoi na khon ga do man bra haina su khan ganu noi ama na tholok pada ani tholok kani noi gi da ma akhoi dum lep kani aina have sne karna ne machin manaw hat khi da bane adu punchi da kaw ganu yamna aina phong na haira de amuka viral chat pane chat ngang biye adu gi ai hai da ba adu ne na history khang akhoi gi Mahabharata ki wari khang ba sing nai bio karna ne machin manaw manga do hat khi dabne ngamba phau do sho kan hi bne adu maina noi akhoi gi mari di shi ba phau ba khatna ra su chaina ra su sum lei ga do bangak tang ne adu bo noi thai ri ba akhoi gi meitei jati sing se pachan amrak punchan bio noi hana punchan bio noi na punchan gre haiba matam du da prithvi da leiba kana na su noi apun ba gi pangal du thugai ba ngamoye ahan ba makta da akhoi on da sembi ba mapu ishwar on da asi umma tanja noi myam ga amuk kapun ba tanja pibi be damakta sembi ba mapon da ham da khurumjari aduga lamdam asibu konbiriba ipa ipu adudagi akoi lining thau haiba tare event thau khuding moi bu su khurumjari aduga lengbira iba daista lengbiriba akoi gi fox ki president organizing committee resource person presidium members khuding mak bu su maming pandra su mayambo ikai khumnaba uchari akhoi on da jati atokpa hai batare ai wangang mi khara
kari haisra khara kan nangang mane shawguno haitabegine na khanbiyo ko shumaina jati atokpa community on the shumaina meeting public meeting tauba ama tauba da kobi bese atokpa organization yam leye aishu organization ADM shu dagi horak pane adu leiba sida organization mayam singi marakta ai ngasi on the fox na kowe hena moi mamang da thagattaba wanate akon bada atokpa na kaurashu moi on da shu direct haigani bu adu ngasi fox na akhoi community atokpa singbo yamna leiba manipur ase atokpa community gi sharup shiyawe akhoi indigenous atokpa gi shiyawe habe wakhalon da moina community atokpa singi leiriba askana lebra kari lebra thigatlaga public meeting khuding makta yauhan ningai gi moi gi wakhalon se leadership amagi quality chenba loop ama oibagi ne haina gi wakhal da lowe maramdi with leadership haibisidi akhoi minai gumna hinga do bane yaw Bible yaw gumna yaw shed yaw miyam si khomaga yaw shen base leader du ne ba yaw miyam si chaning ba yaw shen base maonda ekhoi na moi si yaw shen ba yam heye horiye moi aduni na moi na engon akhoi on the yamna community atopo on the kauraga every public meeting the moi na yaw haningai hotna basidi yamna chauthok chaningai akhoi gi manipur macha moi ne yam chauthok chaningai ne hena khalle aduga aina haining badi hojiki theme dedi shumai ni ye bridging divides for shared future hena di iba adu ashigi matang dadi mayam na shu haikre mayam leiba resource person sing na shu lengbira iba imai ben hoi aigi hojiki imanabi hoi aigi friend circle inau hoi myam noi na shu khang ashigi matang si noi na hena khang bu shu helam gani adubu ngashigi asidagi khara site ta ama haining ba mana hojiki hairiba khoi gi how community tribal community diko meeting ama tawba matamda angang phauba chair digi hogat laga chatte adubu noi honda ai hai chi bana te bako numit ama khakta akhoi di every sunday khuding mak se church sidane pastor sina lecture piraga sum pham leidoine adu hogat laga chatte ba noi gi di chahi ama da amrak ta palan tawba chahi ani da amrak palan tawba khotpa tawbisida nungai na phamma ngamde ba chakla me amuga hogatni ising thak amuga hogatni ashum hogatlaga leye ba ai khoi shula me na ai shu macha leye phammi ba mya to kusing shu macha ma shu noi ne leiba ngak tane numid am khak dai gi nupa udab dai khoi shiroi kadai dege aduga ai gi angang do udab dai shi do nate adune na phambiyo le tawriba meeting asi paisa su chang khrajane paisa su change khoi organization tawramne khange hojik su tawriye chinglomda paisa change matam mange tawriba miyam moina tawriba se mayam gi damak ne moi on da thagalo hena tawba nate mayam gi damak ne hojik leiriba leikai si gi mi khaktang na si gi chair si thanhan ma ngami ne seng na hayo hairadi akhoi gi manipur si da majority group ta maitai heba jati sina khwaidi gi chawba majority group ne asi si da noin hojik mayam ga punchan ningai akhoi gi cookie singa punchan ningai khot ningai piece ki wari sanai moi ga punchan ningai gi piece to side ama da thamkhra ga noi ma sem punchan ma ngamdri ba ko mi gi di tokro noi ma sem punchan ma ngambra sine ba ngamde aina sum yengba da ai yamna hei singba makti nate noi na shu hei singba myam noi gi aina hanna aina amra wangam de noi bu bor pi bi se hei singman ba gi bor pi man da na noi hei singman ba du ngaw khre ba hojik si kari tawge abda maitai na muka kari hai hindu moi ma sem gi I ma sem gi do no moi hindu gi hen hai chi ba horani akhoi naga sing akhoi indigenous atokpa di mayam bane haire ko adubo ima gi mari mata sini hena nungshibne mapa gi mari mata dagi hena ima gi mari mata si hena nungshibne akhoi so ai gi ima gi manau nu pe gi dom cha hoi sidan hena ini di hena lu na khan bane mi khuding mak adu ima gi manau pi si ima gum bane hena khan bane mani si dai adu dagi mai mapa han have the bachau hoi si dadi khan bangam dra suma dom cha sin di khan bangam bane aina haining ibu point je to panate hojik lamdam asida akhoi naga sing di phongna maitai noi ngon da akhoi mi chang basu akhoi noi gi mak lepe haina chang bangam ba naga ma su tholakte ai su uwe
मनूंग नोई छानाब ngaktane adu uriba masida noi gi damakta lepiriba maitai pangal akhoi ningol machane na lepiriba maitai pangal sing phawbu su noi si khonchen ngamde ba hai chi biye ba moina work for amendment bill thokpa matam da rally chatpa matam da noi na kari hai as Bangladesh male adu male mali badu moina maninga manbra hai bane da maitai ning thoduna adu ngai gi ning thoduna mai macha machu nupi akhoi gi maitai ningol sing du moina pi hi bana tro maitai ningol sing du na akhoi muslim macha du yum palege na chapana te na ning thodu gi ya thang ne chatla macha machu dhara myam du poklak pang hak tang ne adu on da kari gi noi hai thi bra hai bane da moi di phong na noi gi damak lepa na tro hoi noi na khale Bangladesh te gi immigrant oiba adu adai adu budi matam lakani adu hujik se adu gi matam ra hai bane da hojik adu thigat pa gi matam na te hojik se akhoi mi chang khom ma matam ne ai gi mi se kadai da lege he na mi chang khom ma matam ne hai bane da noi gi damak phong le pi ba maitai pangal akhoi imam maitai ni ngol gi machani ko maitai ni ngol gi machani ko hai ba mi phau da noi hai thie ba akhoi di mapa gi mi ne ba noi akhoi di akhoi yemane akhoi noi on da thajaba si kadai da thajaba thamgra hai bane da shaugno si hai ba si adudagi lairik laishu hai ba professor dagi adudagi MA tambam yamna akhoi su lairik tamme adu MA tambam yamna history lori ni ena logni wari sina kadai dei no khangde akhoi ipai puna wari aseng ba history khange herdi go hanuba hanubi gi manak ta phamo history leibne du da MA tamagane as kaubru gi chingkhong du adu kana tabde akhoi gi mapa mabu gi manak ne toin phamo history da mamam tholak pane history aseng bu da du ne mina lairik si tambe ya ba pungtam tamani yona tamaga lairik thabak tawningai lairik tambra tolob chan ngai tambra hairaga moi di history du da atokpa ma puthora ani adu dagi nong hogal iba generation sing kok ngaw horani adubo handaki lan si da yamna nungaiba haiba tare go nungaiba wakhal nungaiba ama leiba si kari no hab kanda hanna akhoi gi yek shalai khangam daba sine indigenous ne khangam daba asina asigi loop ne khangam daba sine si jati ne khangam dab se si lan sina maram oiraga akhoi khangkhre ba adu gumba khallagadi wakhal yam nungaye lan gi waraga lan tawbu nungaye habnati ko noina lambi thirak noina indigenous ne asina natte habi wakhal lon ama noi wakhal da phawrak hanbase asigi damakti lan chi ishorna lakhan mani pachimanaw masak khangna rasnu haina lakhan mani haina khalle leiriba akhoi gi maite ichilinaw leiriba adudagi akhoi gi tribal gi akhoi gi hau gi ichilinaw khuding maksi asigi marak sida akhoi leiriba hindu gi ama mahabharat hen wari leitro wa mahabharat ki wari se anam akhoi maite sing sina tabani haujik ti akhoi hausu taba hore mahabharat ta guru kshetra gi landa gaurav hosi machin manaw yame aduga pangal ba yamna moi onda pukan pangan ba yam no moi bu shogat le adubo pandav ki manga khaktang duna landu ngamme ba kari gi no moi gi da krishna haban no leye ba krishna se noi gi mi leite pukan pangan ba leite haraga sho noi gi damak to shu amma lakani habne da karna phau bu du mayam bane ba pokmi na ye khangdab da akon ba da khang shu karna duna machin manaw do hat khide ba man hat pangam bu do adu gi nungi oi ba artha du noi shu khangbi o ba sukhat ha loi noi gi damak ka thokhi bu shu yaye adu gi value du khangbi o ha ba adu dagi content creators in the kari dawrani akhoi na wa mangang masi politics ki type ta as masin kaino congress te gi ngang khre BJP te akhoi na sida public ta ngang masi election khombi type ta muga ithok pi ba wa jajat ibi bwanda ashi gumba shu khara nuai te adu bo hojik na shi gi matang sida aina haining madi yamna budi samna budi na te frame hojik ki akhoi gi border fencing gi matang se akhoi naga na yam against oyeba ashi border fencing si noi na ya Assam Rifles na cookie da mi chang change khotle hai border fencing tawdur phau da akhoi da Burma border da lerak pa mi ne akhoi khunji Burma border ne ashi phau da Assam Rifles na cookie mi chang change hai ra ko na border fencing taw khra ba taradi ada Burma da ashengba lalhoba ashengba akhoi Manipur gi damak ta lepag lei hi ba shiba na ba ki da ba moi on da di moi gi damak ta noi kari shu khanbi da bra hai ba leiriba civil society myam hei sing graba myam si kari shu moi gi damak ti khanbi da bra hai bane da
Shimi India Sarkar na border fencing di tawrani have si ai khoi noi kanana su thingma ngamaroi moina tawgani have si de khoin thinga su tawraga dawbne adubu leiriba civil society singisina any Naga community gi CSO sing amabu ama kobiraga ai khoi gi wakhalonda moi India Sarkar na shumai na haibasi itaw kari khanbra khopra haina discuss tawbiba ama su thokpi rakte kari shama su thokte aduga kona asisina jo amuka khatna chaina ba ama haibadi wakhal nungda asmoi de khoi gi damak lepte bi nungda wakhalon yana da bagi wakhalon ama phawbudo phawhan ba haure ba border fencing sidane akhoi indigenous indi border gi wangmada leiba singdo laaga yette adum leye adubo noina hojik hairiba border fencing gi wangmada leiba mi hojik border fencing tawdoi si moi di noina changa ga sidan khundaba loi khreba aduga karino ba border fencing tawdoi si somra da leiriba maitei ningthongna tangkhul haina maming pi khiba se somra hairiba Burma da leikraba akhoi gi ipai pu leifam tangkhu haina jogoi sabat thaiba nupa amonda nangi maming si kari gaubra ada ta pairaga jagoi sariba nupa si habda tangkhu haina haiba aduda maitei ningthongna akhoi si tangkhu haibadi tangkhul haina thonmini adubo si lairik haiba history khangba kangu na di tagi khunda du haibane somra da chatpiyo wari loina khangani somra da noina suisa gi machan pa su somra da leye adungai akhoi history da hominar pa khuding ma somra da leye adubo somra se hujik si border fencing da akhoi mang gi tawre kaina bagi phibam lakhre adungai ipai pu da hominar ba sing du kaina bagi mong ama lakhre aduga kari shuna daba mi di changba loi khraga border fencing adu asidi akhoi na ngak pasu akhoi na border fencing tawgno hairus akhoi gi angam banate tawo hairus akhoi gi angam banate hoje aina public meeting da wanga ngani lalhoba lan tawriba Manipur sibu mayok nariba sinadi Burma manung sinda mayok naraga shikhre tardi Facebook ta akhoi gi oja Joy Kumar gi isai cha logo haina photo thagat piraga yai phare rest in peace haibiye moina ada Burma da wabadu tampak ta leriba akhoi sinadi ubra haibne da ubi pham thoe lana sengbudo a manung da ne tawri se Burma da leiba mi yang wabane meitei oishno Naga oishno Burma da leiraga lan mayok minari se aseng malan do adune matam du da moi gi mak lepi gi ba mayam du leiraga di hojik se akhoi se sumaina mi atokpa jati singduna foreigner miyam du na changa aga akhoi bu occupy tawbagi thongna du su leiramoi hojik moi na akhoi bu mayok na bi ba hojik phau su moi na thongna handabi na mayok na bagi damakta akhoi tampak si da sumaina su hingba ngamni bane hojik ti sengna hairaga leiriba civil society miyam she asimak su moi na puki singna haigo 650 square feet kilometer da leiba noi adu du haye akhoi 650 square feet kilometer da legra 1 square feet kilometer da legra lingjel manaraba kanana su ngamoi lingjel su mana de ngahak tam phambu su phamina ningde ahaiba man wanga di mai sidi ai ne hena khange na hagot khrani yen thi do kana di hena hanglang thokno ching da di yen thi sine akhoi na langthok na de yen thi phaw puk na ba matam ne hidak oine season na ba ya ba matam oirabane aduga kari ge akhoi di mi oibane kari ge akhoi mi oiba aman amagi value khangdabra habne da tungan ba immigrant oiba kari oiba kara oiba habde matam du na la aga du na purakani adubo ahan bada noi punchan biyo noi punchan bada akhoi su yawni noi na punchan ma matam da hojik ye ho mi su leitre adum chat laga leigini Shinba organization committee da shu wakhan nu ngai roi adubo aina noi on da haichie haina shu shaubi gno ngasi gi observation che yamna mathang da shu hena chawna palan to bangam bo oishnu adu da shu akhoi ching da gi mi hena lakpa ngam ni ngai shu oige adu ga lebi riba civil society adu da gi lengbi riba lekai sigi adu ga atok tok pa lekai da gi lakpi ba ima iben ichin naw khuding mak na shu Manipur se ning tamba phange Manipur se mayam digi mip kha pon haloige hairadi akhoi na chawre habsi khanbi daba akhoi se mi gi makha da lei ko leader habsi di mi khon ga dobni ko habi wakhal lon da leiraga akhoi myam si khonjan biyo ashi mana hairaga akhoi na khon ga do man bra haina su khan ganu noi amana tholok pada ani tholokani noi gi dama akhoi dum lep kani aina habsne karna ne machin manau hat khidabne
adu punchida kaugano yamna aina phongna haigradi amuka viral chatpane chat chat ngang biye adugi ai haidaba adunena history khang akhoi gi mahabharat ki wari khang basing nai bio karna ne machin manau manga do hat khidabne ngamba phau do sho kan khibne adumaina noi akhoi gi mari di shibu phau ba khatnar su chainar su sum leiga do bang tang ne adu noi hairi ba akhoi gi maitai jati sing che ajan amra punchan biyo noi hana punchan biyo noi na punchan gre haiba matam du da prithvi da leiba kana na su noi apun ba gi pangal du thugai ba ngamoye ai yam sang na su hai raba male ado ai de si hai raga ko aina haiba da awat ba henjan ba yaura sho noi gi ningba ishor do adu gi maming da ngak pi gni hena thajaye asi hai raga mayam da gi dum lo shan da ba ya thang ni jari